ꯐꯨꯡꯒꯥꯋꯥꯔꯤ ꯁꯦꯔꯤꯁꯀꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯁꯔꯨꯛ ꯑꯣꯏꯅ ꯄꯨꯖꯔꯛꯂꯦ ꯑꯅꯧꯕ ꯋꯥꯔꯤ ꯈꯝꯕꯕꯨ ꯃꯣꯏꯔꯥꯡꯗ ꯁꯛꯈꯪꯅꯔꯛꯄ꯫ ꯊꯃꯪꯈꯣꯡꯒꯤ ꯈꯣꯡꯖꯤꯟꯗ ꯈꯝꯕ ꯊꯣꯏꯕꯤ ꯑꯅꯤꯅ ꯈꯪꯅꯔꯕ ꯃꯇꯨꯡꯗ ꯀꯨꯝꯖꯥ ꯆꯍꯤ ꯑꯃ ꯑꯣꯜꯂꯛꯂꯦ꯫ ꯃꯣꯏꯔꯥꯡꯒꯤ ꯆꯥꯎꯕ ꯅꯣꯡꯊꯣꯟꯕꯅ ꯍꯧꯗꯣꯔꯛꯇꯨꯅ ꯀꯨꯝꯖꯥ ꯈꯨꯗꯤꯡꯒꯤ ꯁꯥꯟꯅꯕ ꯀꯥꯡꯖꯩ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯁꯤꯜ ꯂꯥꯡꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯁꯤꯟ ꯊꯨꯡꯅ ꯄꯅꯥ ꯀꯥꯡꯖꯩ ꯁꯥꯟꯅꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈ꯭ꯔꯦ꯫ ꯀꯦꯒꯦ ꯇꯥꯗꯕ ꯇꯥꯈ꯭ꯔꯦ, ꯃꯣꯏꯔꯥꯡ ꯈꯪꯗꯕ ꯈꯪꯈ꯭ꯔꯦ꯫ ꯈꯨꯃꯟꯒꯤ ꯄꯨꯔꯦꯝꯕ ꯑꯃꯁꯨꯡ ꯉꯥꯡꯈꯂꯩꯃꯒꯤ ꯃꯄꯥꯔꯤ ꯃꯃꯣꯝ ꯈꯝꯕ ꯈꯝꯅꯨ ꯃꯆꯤꯟ ꯃꯧꯄꯥꯁꯨ ꯀꯥꯡꯖꯩꯒꯤ ꯄꯥꯎ ꯇꯥꯈ꯭ꯔꯦ꯫ ꯂꯥꯏꯔꯕꯤ ꯃꯆꯦꯝꯅ ꯀꯅꯥ ꯍꯟꯅ ꯌꯦꯡꯕꯗ ꯎꯈꯤꯗ꯭ꯔꯕ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛ ꯈꯟꯕꯗ ꯋꯥꯖꯈꯤ꯫ ꯅꯨꯡꯁꯥ ꯊꯤꯅ ꯍꯥꯏꯈꯤ, ꯏꯆꯦꯝꯒꯤ ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯄꯅꯥ ꯀꯥꯡꯖꯩ ꯑꯁꯤ ꯌꯦꯡꯕ ꯆꯠꯈꯤꯅꯨ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯨ꯫ ꯏꯆꯦꯝꯒꯤ ꯏꯗꯨ ꯅꯤꯡꯊꯧ ꯃꯃꯥ ꯁꯛꯄꯤ ꯃꯆꯦꯝꯒꯤ ꯃꯋꯥꯍꯩ ꯇꯥꯕꯗ ꯆꯤꯟꯊꯛꯇꯗꯤ ꯈꯨꯝꯕ ꯉꯝꯈꯤꯗꯦ, ꯃꯕꯨꯛꯅꯤꯡꯗꯗꯤ ꯆꯤꯉꯨ ꯊꯥꯡꯖꯤꯡ ꯈꯨꯔꯨꯝꯖꯗꯨꯅ ꯀꯥꯡꯖꯩ ꯀꯨꯝꯍꯩ ꯌꯦꯡꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯖꯈꯤ꯫ ꯆꯤꯡꯈꯨꯕꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯑꯃꯠꯇ ꯄꯣꯛꯄꯤ ꯊꯥꯗꯣꯏꯗꯤ ꯀꯥꯡꯖꯩꯒꯤ ꯄꯥꯎꯕꯨ ꯇꯥꯕꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖꯈꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯗꯤ ꯅꯨꯃꯤꯗꯥꯡ ꯆꯩꯔꯥꯞꯇꯒꯤ ꯀꯨꯝꯂꯛꯄꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗꯦ꯫ ꯄꯟꯊꯧꯒꯤ ꯃꯥꯏꯊꯣꯡ ꯈꯦꯒꯨꯝ ꯂꯥꯡꯕ ꯎꯕꯗ ꯃꯃꯣꯝꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯪꯖꯈꯤ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯉꯁꯤ ꯀꯣꯔꯧ ꯑꯁꯤꯕꯨ ꯄꯥꯏꯃ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯦ? ꯀꯣꯔꯧ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯆꯥꯗ ꯀꯪꯂꯥ ꯇꯥꯎꯖꯤꯡ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯄꯤꯕꯅꯤ, ꯉꯁꯤꯗꯤ ꯄꯤꯕꯤꯗ꯭ꯔꯦ ꯅꯆꯥꯗ꯫ ꯃꯃꯣꯝꯒꯤ ꯃꯋꯥꯍꯩ ꯇꯥꯕꯗ ꯆꯤꯡꯈꯨꯕ ꯌꯨꯕꯔꯥꯖꯅ ꯀꯥꯡꯖꯩꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯏ꯫ ꯃꯃꯣꯝ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯥꯄꯟ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯈꯨꯟꯈꯥ ꯄꯅꯥꯅ ꯀꯥꯡꯖꯩ ꯊꯣꯔꯛꯄ ꯀꯨꯝꯖꯥ 3 ꯁꯨꯔꯛꯂꯦꯗꯣ꯫ ꯑꯉꯣꯝ ꯅꯣꯡꯕꯥꯅ ꯀꯟꯕꯗ ꯍꯩꯁꯤꯡꯕꯗ ꯍꯦꯃꯟꯈꯤꯕꯅ ꯃꯥꯒ ꯄꯥꯕꯤꯅꯕ ꯏꯄꯥꯒꯤ ꯈꯨꯟꯊꯛ ꯄꯅꯥꯗ ꯌꯥꯎꯗ꯭ꯔꯦꯗꯣ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯄꯥꯅ ꯋꯥꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯃꯄꯥꯕꯨꯡꯕꯨ ꯊꯦꯝꯖꯤꯟꯖꯩ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯁꯤꯒꯤ ꯀꯥꯡꯖꯩꯗ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯀꯥꯡꯖꯩꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯀꯥꯡꯖꯩ ꯌꯦꯡꯕ ꯊꯣꯛꯀꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯃꯅꯥꯏ ꯁꯦꯅꯨ ꯑꯆꯥꯟꯕꯤꯒꯁꯨ ꯀꯥꯡꯖꯩ ꯌꯦꯡꯕ ꯊꯣꯛꯄꯒꯤ ꯋꯥ ꯇꯥꯟꯅꯖꯈꯤ꯫ ꯑꯃꯨꯛꯁꯨ ꯑꯗꯨꯉꯩ ꯊꯃꯪꯈꯣꯡꯗ ꯅꯨꯡꯁꯤ ꯋꯥꯁꯛꯅꯈꯤꯕ ꯅꯣꯡꯌꯥꯏ ꯈꯝꯕꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯟꯗꯛꯀꯤ ꯀꯥꯡꯖꯩ ꯑꯁꯤꯗ ꯃꯍꯥꯛꯇꯪꯗꯒ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯆꯤꯉꯨ ꯊꯥꯡꯖꯤꯡꯗ ꯅꯤꯖꯔꯛꯏ꯫ ꯃꯣꯏꯔꯥꯡꯒꯤ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯀꯥꯡꯖꯩ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯃꯤꯅ ꯆꯣꯟꯅ ꯇꯤꯟꯈ꯭ꯔꯦ꯫ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯃꯅꯥꯏ ꯁꯦꯅꯨꯒ ꯂꯣꯏꯅꯅ ꯂꯦꯡꯊꯣꯔꯛꯇꯨꯅ ꯐꯝꯕꯥꯜ ꯂꯥꯡꯗ ꯐꯝꯈ꯭ꯔꯦ꯫ ꯁꯛꯇ ꯆꯨꯗ ꯄꯥꯕꯤꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯕꯗ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯊꯥꯗꯣꯏ ꯊꯣꯏꯕꯤꯒꯤ ꯁꯨꯝꯍꯟꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯟꯕ ꯃꯌꯥꯏ ꯀꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯕꯤꯅꯕ ꯈꯨꯟꯊꯛ ꯃꯆꯥ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯥꯃꯣꯏꯖꯥꯝꯕ ꯀꯧꯕ ꯈꯨꯟꯊꯛ ꯃꯆꯥ ꯑꯗꯨꯁꯨ ꯆꯍꯤ ꯌꯥꯝꯂꯛꯄꯅ ꯃꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯕꯅꯤ꯫ ꯃꯍꯥꯛꯄꯨꯁꯨ ꯅꯣꯡꯕꯥꯟꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯀꯥꯡꯖꯩ ꯌꯦꯡꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯆꯦꯝꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯈꯝꯕ ꯀꯦꯒꯦꯒꯤ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗ ꯂꯣꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯀꯥꯡꯖꯩꯕꯨꯡꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯈꯝꯕ ꯇꯣꯞꯅ ꯐꯝꯕꯗꯨ ꯊꯣꯏꯕꯤꯅ ꯎꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯁꯦꯅꯨ ꯃꯄꯨ ꯃꯅꯥꯏ ꯑꯅꯤ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯁꯤꯟꯗꯨꯅ ꯆꯥꯎꯕ ꯅꯣꯡꯊꯣꯟꯕꯗ ꯈꯝꯕꯕꯨ ꯀꯥꯡꯖꯩ ꯌꯥꯎꯍꯟꯅꯅꯕ ꯍꯥꯏꯍꯟꯈ꯭ꯔꯦ꯫ ꯈꯝꯕ ꯈꯨꯟꯊꯛ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯗꯨꯅ ꯀꯥꯡꯖꯩ ꯌꯥꯎꯍꯟꯕ ꯌꯥꯔꯝꯃꯤ꯫ ꯃꯣꯏꯔꯥꯡꯒꯤ ꯆꯥꯎꯕ ꯅꯣꯡꯊꯣꯟꯕꯅ ꯑꯅꯧꯕ ꯆꯔꯩ ꯁꯦꯠꯍꯟꯗꯨꯅ ꯐꯩꯔꯣꯏꯖꯥꯝꯕꯅ ꯃꯈꯨꯠ ꯆꯥꯕ ꯀꯥꯡꯖꯩ ꯄꯤꯕꯤꯗꯨꯅ ꯈꯝꯕ ꯀꯥꯡꯖꯩ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇ ꯆꯨꯗ ꯊꯣꯏꯗꯣꯛꯅ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯈꯝꯕꯅꯤ꯫ ꯃꯣꯏꯔꯥꯡꯒꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗꯨꯗ ꯈꯝꯕ ꯊꯣꯔꯛꯄ ꯎꯕꯗ ꯑꯌꯦꯡꯕ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯃꯄꯥꯡꯒꯜꯗ ꯃꯍꯩꯗ ꯄꯥꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯖꯕ ꯅꯣꯡꯕꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯣꯏꯔꯥꯡꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯟꯅꯔꯛꯄꯅꯤ꯫ ꯈ꯭ꯋꯥꯏꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗ꯭ꯔꯤꯕ ꯈꯝꯕ ꯊꯣꯔꯛꯄ ꯎꯕꯗ ꯄꯨꯝꯅꯃꯛꯅ ꯉꯛꯅꯩ꯫ ꯐꯖꯈ꯭ꯔꯦꯗ ꯅꯤꯄꯥ ꯑꯁꯤꯗꯤ ꯀꯅꯥꯅꯣ? ꯌꯦꯡꯉꯨ ꯌꯦꯡꯉꯨ, ꯑꯌꯦꯡꯕ ꯈꯨꯗꯤꯡꯃꯛꯅ ꯁꯣꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤꯒꯤ ꯀꯥꯡꯖꯩ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯀꯨꯝꯍꯩ ꯑꯣꯏꯈ꯭ꯔꯦ꯫ ꯈꯝꯕꯅ ꯆꯪꯈꯤꯕꯒ ꯄꯥꯟꯖꯜ ꯃꯊꯪ ꯃꯊꯪ ꯆꯟꯁꯤꯟꯗꯨꯅ ꯀꯨꯝꯖꯥ ꯀꯌꯥ ꯃꯥꯏꯊꯤꯔꯛꯇ꯭ꯔꯕ ꯈꯨꯟꯈꯥ ꯊꯤꯅ ꯄꯣꯛꯈ꯭ꯔꯦ꯫ ꯆꯤꯡꯈꯨꯕ ꯌꯨꯕꯔꯥꯖꯀꯤ ꯄꯅꯥ ꯑꯣꯏꯔꯤꯕ ꯈꯨꯟꯊꯛ ꯃꯆꯥ ꯃꯈꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯄꯥꯕꯨꯡꯒꯤ ꯄꯅꯥꯅ ꯊꯣꯏꯔꯕꯗ ꯃꯖꯥꯏꯕꯦꯝꯃ ꯊꯣꯏꯕꯤ ꯃꯅꯥꯏ ꯁꯦꯅꯨ ꯑꯆꯥꯟꯕꯤꯒ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯆꯥꯎꯕ ꯅꯣꯡꯊꯣꯟꯕꯒꯤ ꯌꯥꯊꯪꯅ ꯀꯥꯡꯖꯩ ꯃꯇꯝ ꯆꯥꯅ ꯂꯣꯏꯁꯤꯟꯈꯤ꯫
ꯀꯥꯡꯖꯩ ꯍꯦꯛ ꯂꯣꯏꯕꯒ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯑꯅꯤ ꯃꯨꯛꯅꯥ ꯑꯃꯨꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯈꯝꯕ ꯅꯣꯡꯕꯥꯟ ꯑꯅꯤ ꯑꯃꯨꯛ ꯄꯥꯈ꯭ꯔꯦ꯫ ꯍꯩꯕ ꯀꯟꯕ ꯃꯥꯟꯅꯕ ꯁꯃꯥꯟꯅꯕ ꯑꯅꯤꯅꯤ꯫ ꯑꯅꯤꯒꯤ ꯃꯨꯛꯅꯥ ꯋꯥꯡꯂꯦꯟ ꯄꯨꯡꯒꯣꯏ ꯑꯃ ꯍꯦꯜꯂꯐꯥꯎ ꯑꯃꯅ ꯑꯃꯕꯨ ꯍꯦꯟꯅꯕ ꯉꯝꯈꯤꯗꯦ꯫ ꯀꯥꯡꯖꯩꯗ ꯈꯝꯕꯅ ꯌꯥꯝꯅ ꯂꯥꯛꯆꯈꯤꯕꯒꯤ ꯂꯃꯟ ꯑꯃꯨꯛꯇꯪ ꯈꯨꯝꯒꯦ ꯍꯥꯏꯅ ꯅꯣꯡꯕꯥꯟꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯍꯣꯠꯅꯈꯤ꯫ ꯃꯨꯛꯅꯥꯒꯤ ꯂꯧ ꯃꯈꯜ ꯃꯈꯜ ꯁꯥꯟꯅꯔꯦ꯫ ꯑꯌꯦꯡꯕ ꯄꯨꯝꯅꯃꯛ ꯃꯃꯤꯠ ꯀꯨꯞꯅꯈꯤꯗꯦ꯫ ꯈꯨꯃꯟ ꯃꯆꯥ ꯂꯥꯏꯔꯕ ꯈꯝꯕꯕꯨ ꯅꯣꯡꯕꯥꯟꯅ ꯂꯥꯛꯆꯕ ꯉꯝꯈꯤꯗꯦ꯫ ꯃꯃꯩꯊꯪꯗ ꯈꯨꯃꯟꯅ ꯑꯉꯣꯝ ꯅꯣꯡꯕꯥꯟꯕꯨ ꯈꯨꯖꯦꯞ ꯍꯪꯌꯩꯒꯤ ꯂꯧ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯔꯦ꯫ ꯀꯨꯝꯖꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯉꯣꯝ ꯅꯣꯡꯕꯥꯟ ꯀꯣꯡꯌꯥꯝꯕ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯅꯝ ꯂꯩꯕꯥꯛꯇ ꯇꯥꯔꯦ꯫ ꯅꯣꯡꯕꯥꯟ ꯏꯀꯥꯏꯕ ꯑꯃꯁꯨꯡ ꯑꯁꯥꯎꯕꯅ ꯃꯃꯥꯏ ꯏꯆꯞꯃꯨꯛ ꯉꯥꯡꯈ꯭ꯔꯦ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯅ ꯈꯝꯕꯗ ꯆꯔꯩ ꯐꯤ ꯊꯥꯈ꯭ꯔꯦ꯫ ꯆꯔꯩ ꯐꯤꯅ ꯈꯨꯃꯟ ꯐꯤꯔꯦꯞ ꯊꯨꯝꯈ꯭ꯔꯦ꯫ ꯕꯨꯙꯤ ꯂꯧꯁꯤꯡꯗ ꯆꯥꯎꯕ ꯅꯣꯡꯊꯣꯝꯕ ꯃꯣꯏꯔꯥꯡꯗ ꯃꯄꯥ ꯂꯩꯇꯅ ꯐꯥꯎꯕꯅꯤ꯫ ꯈꯝꯕꯒꯤ ꯑꯉꯛꯄ ꯃꯇꯤꯛ ꯃꯒꯨꯟ ꯎꯕꯗ ꯈꯨꯃꯟ ꯃꯥꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯒꯠꯂꯛꯂꯦ꯫ ꯅꯣꯡꯊꯣꯝꯕꯅ ꯈꯨꯃꯟ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯃꯃꯤꯡ ꯍꯪꯂꯛꯂꯦ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯏꯄꯥꯗ ꯇꯥꯛꯎꯗꯣ ꯄꯂꯦꯝ ꯄꯟꯊꯧ ꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯡ ꯍꯪꯂꯛꯄꯗ ꯈꯝꯕ ꯃꯁꯥ ꯄꯨꯝꯕ ꯇꯨ ꯆꯨꯡꯈꯤ꯫ ꯑꯉꯝꯕꯅ ꯀꯟꯅ ꯍꯪꯂꯕꯁꯨ ꯄꯥꯛ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯕ ꯅꯣꯡꯊꯣꯟꯕ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤꯗꯨꯅ ꯃꯅꯥꯏ ꯀꯧꯁꯤꯟꯗꯨꯅ ꯈꯝꯕꯕꯨ ꯌꯩꯌꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯁꯦꯅꯨ ꯃꯄꯨ ꯃꯅꯥꯏ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯄꯨ ꯃꯅꯥꯏ ꯑꯅꯤ ꯆꯪꯗꯨꯅ ꯈꯥꯝꯕꯁꯨ ꯂꯩꯄꯥꯛꯀꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯂꯧꯕꯤꯈꯤꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯈꯝꯕꯒꯤꯗꯃꯛ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯋꯥꯈ꯭ꯔꯦ꯫ ꯈꯝꯕ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯅ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯡ ꯇꯥꯛꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯌꯩꯔꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥ ꯁꯛꯄꯤ ꯏꯆꯦꯃꯗꯤ ꯄꯥꯈꯠꯄꯅ ꯁꯤꯔꯅꯤ꯫ ꯑꯆꯨꯝꯕ ꯍꯥꯏꯕꯗ ꯀꯔꯤ ꯀꯥꯏꯕꯒꯦ? ꯈꯝꯕꯅ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒꯤ ꯃꯤꯡꯗꯤ ꯄꯨꯔꯦꯝꯕ ꯀꯧꯏ꯫ ꯄꯂꯦꯝꯒꯤ ꯀꯣꯂꯣꯏꯅ ꯉꯥꯡꯈꯂꯩꯃ ꯀꯧꯏ꯫ ꯆꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯈꯝꯕꯕꯨ ꯀꯣꯟꯈ꯭ꯔꯦ꯫ ꯄꯨꯔꯦꯝꯕ ꯉꯥꯡꯈꯂꯩꯃ ꯄꯜꯂꯛꯄꯗ ꯑꯉꯝꯕ ꯈꯪꯍꯧꯗꯅ ꯄꯤ ꯇꯥꯔꯛꯏ꯫ ꯃꯄꯥꯔꯤ ꯐꯩꯔꯣꯏꯖꯥꯝꯕ ꯀꯧꯁꯤꯟꯗꯨꯅ ꯃꯁꯦꯟ ꯃꯕꯥꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯦ꯫ ꯈꯝꯕ ꯄꯨꯔꯦꯝꯕ ꯉꯥꯡꯈꯂꯩꯃ ꯑꯅꯤꯒꯤ ꯃꯄꯥꯔꯤ ꯇꯣꯝꯄꯣꯛꯅꯤ ꯍꯥꯏꯕ ꯀꯦꯒꯦ ꯀꯥꯡꯖꯩꯕꯨꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯛꯂꯤ꯫ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯡ ꯈꯪꯕꯗ ꯊꯣꯏꯕꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯔꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯏ, ꯅꯤꯡꯊꯤꯖꯩꯗ ꯐꯖꯩꯗ ꯊꯥꯗꯣꯏ ꯃꯇꯤꯛ ꯆꯥꯔꯦꯗꯣ ꯆꯤꯉꯨ ꯊꯥꯡꯖꯤꯡꯅ ꯇꯝꯕꯅꯤ꯫ ꯂꯥꯏꯔꯕꯤ ꯈꯝꯅꯨꯒꯤ ꯃꯧꯄ꯭ꯋꯥꯅꯤ ꯇꯥꯕꯗ ꯐꯩꯔꯣꯏꯖꯥꯝꯕꯗꯤ ꯃꯤꯠꯇꯒꯤ ꯄꯤꯕꯨ ꯇꯥꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯕꯥꯏꯒ ꯁꯛꯈꯪꯅꯕꯗ ꯈꯝꯕꯁꯨ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯅꯅꯕ ꯂꯩꯔꯦ ꯈꯟꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯀꯦꯒꯦ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯅ ꯄꯨꯔꯦꯝꯕ ꯉꯥꯡꯈꯂꯩꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯈꯨꯃꯟ ꯅꯣꯡꯌꯥꯏ ꯈꯝꯕꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯅꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫